Khekman Prize Distribution Committee Khekman na Sinduna Committee Asigi Rak Suba Maana Maathum YENTHOKPAGI THOURAM ngasi Khekman wang mataba mayay laikayda layba Indrajit ki mayumda pangthoktuna mahayroi sing amadi mama mapa singbu pukning thaugatkhre mahayroi sing pukning thaugatpagi thauram aduda DM College of Commerce ki principal su oiriba Dhanamanjuri University ki controller Dr. Asem Nabachandrana athoiba mithung thabaktagi potharaba headmaster Yumnam Gaurona thauram mapu aduga Thoubal College ki Zoology Department ki head associate professor Dr. Wangjam Indrajit na akhanaba mithunglen oina saruk yaki Thauram aduda Khekman khul gi laikai taret ki manungda laiba Bosem gi class 10 Kosem gi class 12 ta mark wang na fangduna mai paklaba mahayroi sing tongan ba subject sing da letter mark chatlaba punna mahayroi Yenkhre nipan NEET UG English ani kun marida mai paktuna MBBS tamliba mahayroi ani aduga Best Guardian Award na chingba donor kayana katlakpa sale amasung certificate sing yenthok tuna pukning thaugatkhi